Welcome back to my YouTube channel. Miyam ngasidi yamnasu alangdaba yamnasu ingdaba numid oire. Ado miyam akhoida ngasi semi koirakani hai mamada phone tawre irukta khangale lakani aina. Uji sereleg illi ichanupada mana jengi se ate kadai kita sunate TV da jengi ni natra dima sereleg chao base mafam amada leiraga chade TV se ngahak jeng haladi mafam amada adum phammaga jengi aba jeng na adum sereleg su inba yai. Mayam ko ngasi se akogi mamagi manang nupigi machanupa lakani hai aduna ngasi se lisa se oina thongani lisa se wegi sidana alu leire sina moroga chawbido sina mis wegi sina chan kana jenam sina jenam ni mayam ilisa sidi jam chawba dudi nate asigai dum manakti dum leirabani bazar da athapada oina chattare asigai dum manaki bazar sigai dum leure. Ado miyam uji nga thongba se loire dagi asigana nga thongu ba leire asiga ametpiga thabiga jam mathen jam tawdre miyam. Ado miyam ay nasigiti sakto na lore so ina dumda ina change ado ama di ko tumdri ma leirami tumdana sanana leirami edawla ado miyam ay gi video se jengay matunda miyam na nungsibiba tardi like share subscribe tawbiramu ado ngasigidi nasanjaragi.